NSCN YA na tarasuba ER gi personal hatkhre haina claim torakli Nationalist Socialist Council of Nagaland yung faction group na ngara nomidang waram Indo Myanmar border paringi namgoi digi pangsaw tawal lamid tarasuba ER etek sataduna ER personal hatkhre haina claim torakli hari foreigner target faduna investigation satharingai Myanmar ngamkai naronda lanchin na bohonaramba Slovakia nationalist ama phare hari Indo Myanmar ngamkai paring lansinduna khulai paibi ethnic armed group singda military training drone amadi yamlabuk su khulai singkya consignment tawrambagi maral US ki national ama yauna puna foreigner target fadun NIA investigation satharingai valid tribal document yauduna Mizoram amadi Myanmar gi lona ngamkai paring lansinanaba hotnaramba masai sai yangkai kani pansuraba Slovakia nationalist amasu Mizoram security force na fokat pangamkri hari Mizoram police the yumpam oiba thazabi yaba source amagi matung ina Mizoram amadi Indo Myanmar ngamkai naronda lanchin na bohonaramba Slovakia gi nationalist adu police custody thamdanu gowang pong satabokre aduma po Mizoram police custody the fadunu lairiba Slovakia gi nationals adugi maming matha hauju hawi oina official oina disclose tawduna lairi hari police custody da lairiba Slovakia gi miyo edu Mizoram police ki intelligence agency amadi central security agency sing kupna wang pong sathari hari Mizoram amadi Myanmar ngamkai narol lancina ba Slovakia gi nationalist aduna karigidama hotnaramba no haibadu investigation satharaba matungda mayakshan khangam lagani makpo Mizoram gi Sihaya district headquarter gi kilometer humfu humdraga mangarom satlaga Indo Myanmar ngamkai paringda leba Kuki village gi Assam Rifles na fukat pangam kibani hari Meta amasum YouTube na puthokpa laisu hanba products sing sahi nauriba na hasin Khudong thiba nangali juri Meta amasum YouTube hairiba social media gi company ani asi sahi nauriba user mabu hainaba pokhalaga Khudong thiba nanghanba amasum laisu ningai oiba product sing thawaina puthokpagi mara lairamba thengnare haina haukiba yum sakesa numita jury aman ruling pikri jury sing asina technology gi company sing asubu section da wa amasum koina puthokliba product sing adu gi Khudong thiningai oiba sing gi matangda matik saba warning piramdaba thengnaki Hairiba jury asina case asida wakalaklibi printip ki mafamda meta na sada hundra amasum YouTube na lemoriba singdadu putholaga $1 million taruki wakong shell pinabu khankri Los Angeles ki jury asina aroiba wayal asi tarakna bahonabada saurakna minute mapani rom khananai nakhi social media na naharol singda akaiba thogli haiba wafam asigi matangda thangalakliba lawsuit asi hiramasi oina ihan hana whale satabokani Los Angeles ki Superior Court satakhiba sayol taruki wayel sida jury singna neto amasum YouTube ki makok thongba executive sing penadraba miyoi sing social media amadi laisubi akhang hai witness sing amasum court ki proceeding singda KGM haiba ahoba mayek sing asina maming khangnaba lawsuit asibu thangaliba masagi sai kun surabi nupi amada oil pikhibani KGM na mak masagi sai taruk subuda YouTube ta amasum sai mapan Instagram da laisu khibadagi mak ki punsi mahingda Khudong thiningai oiba phibam sing mayuk naraki haina phongtokhi sai tara surakpa matamdani mak nungai phom khanglaktabadagi depression phibam oirakhi amasum madugi mahai oina masada akaiba thokanaba self harm hotna bawrakhi Social media sizinabadagi mak masagi imung manung amasum school ga lainaba marida akaiba tholakhi KGM na sahi taragumdo yorakpada mahaki therapist na mahakpu body dysmorphic disorder amasum mikiba social phobia gi laina na nari haina khangalakhi phibam si mahan Instagram amasum YouTube sisinaruba maramdagi ni haina KGM na sumaral sikhi mamangi sayol satakhi bi na balushalakwi matangda KGM gi lawyer Mark Linear na haki matau kram na nahak na angang amabu phone sungtha thado handribano makhoi na sem saduna hairiba mawong matau singsi phone singda thawai na hapsen mani panamaksi trouser singomani yengbad angak papui nungai adubu nahak na makhoi bu kaukshulurabadi nahak pu makhoi na khudum sankigani leibasi gi oina namir humfuni gi thawama sum thamagi LPG leidi Nayara energy gi oina di Mars kunga taruk English singani ga kunga taruk tagi hauraduna petrol liter da lupa manga amasum diesel liter da lupa ahung gi sangda handgat hankri leba sigi oina namit humfuni sizinaba konagadaba thauksing stock da lady amasum LPG na thamagi lady haina Ministry of Petroleums and Natural Gas ki maikei digi official oina phongdorakri hiram masigi matang na pau gi agency singi report na haibada
Wafam asif ministry asigi maikaidigi nang official oina phongdorakpani West Asia gi leiba kharagi marakta akan balan thuraklabasu leiba asigi oina numit humfuni sizinaba konagadaba crude oil sing mangjunana leiba asigi oil company sing stock thamli maram asina tha anirongi oina leiba asigi miyamna thau phanglaroi haibigi singnaningai leiti haidi sairak sida leiba asida hangbu oil pump Lama ke listing ani ga humdra ga mangagi manung oil palm listing taru ke sama pan ko humfu ga teret hang duna khwaidi gi sawp oil company singi manung da ama oriba nayara energy gi oinati ngasi degi haura duna petrol liter da lupa manga amasum diesel gi na liter da lupa ohung gi sangda henga na miyam da phangan bawkhri adu moina maglaiba sigi miyam na thau phangalakli ba atopa company singi manung da Indian Oil Corporation IOC Bharat Petroleum Corporation Limited BPCL amasum Hindustan Petroleum Corporation Limited HPCL na singba company singi makai digi petrol amasum diesel gi mamal hengalakpa leitri Andhra da bus mai sak pada tara humdoi siri kungani thoina sokle hari Andhra Pradesh ki Markapuram district ta ngarang ayuk tipper amaga thongai naraba matung private bus ama mai saklak padigi mioi tara humdoi sikhibuga loinan atopa kungani thoina sokle haina police na phongdokri Markapuram gi Superintendent of Police bihi Raju na phongdokgi matung ina di hariba thawdo du ngarang ayuk pung manga ga makhai digi taruk phau gi manungda district sigi Rayabaram manak thokibani Bus adu passenger putraga manga puraga Telangana gi Gazitela digi Andhra Pradesh ki Nellore district ki Kaligiri tamna lakpani haina su mangna phongdokle hari SP na ha ki tipper amaga thongai naraba matung bus adu paisa laduna passenger tara humdoi sira waga loinana atopa kungani thoina soki hari asok pasing du tuan ba hospital sing du pukat khri haina phongdok laduna mak naikhi asok pasing adu gi manung da haujik makoi hungi phibam luna lairi Haujik laikidraba miyoi sing adugi masak khangdokna bo honari haina sumana phongdokri official singi matungina bus aduna tipper adugi diesel tank thomjinbadigi mai to horokibani loinana makhoina haiki thawdo adugi pau phangbaga khudakta police fire service amasum atai agency singi team thawdok thokpamda sangsinbaga loinana mi kanbagi thabak sataki ngarangi thawdok tu mi si mina nanglibi imung singda mateng pangnabagi damak Markapuram gi deputy collector gi office ta kamana masum control room ama hangdokli hainasu makoina phongdokli official singduna haiki ngarangi thawdok tu tipper adugi driver su sopari gi hospital admit tokri maraksida Andhra Pradesh ki Markapuram district ngarang leibak thiba thawdo amada miyoi kya misimina nangkhibana President Draupadi Murmu amasum Prime Minister Narendra Modi na thamoi sukna nungaitaba su phongdokri hari Prime Minister National Relief Fund PMNRF tagi laikhidrabisingi imung singda lupa lak ani pibaga loinana asokpa singdana lupa lising yankai piragan hanasu PM na lakthokre thasigi matung nagi Orissa da Maoist ki problem puari oiragani Se Minister Mohan Salibatha asigi matungna Orissa da Maoist ki problem puari oiragani haiba wafam thambaga loinana English ngani ga kunga manga horakpadagi state sida Maoist kunga tret hatkhre haina Se Minister Mohan Saran phongdokre hari State Assembly da nahan Home amadi General Administration amasum Public Grievances Department gi demand khana bada Se Minister haiki English ngani ga kunga manga phawbada Maoist khumdra ka tresu serena toki anti Naxalite operation sing leptana sathabaga loinana hariba matamasi gi manungda Central Committee gi member ani yauna CPI Maoist ki kedar kunga tret hatuna Orissa police na sauna mai pakwa phangkhensu mangna phongdoki Se Minister haiki laiba popa numita state sigi aroiba Maoist lusingba sukurusu serena tokri hauju Orissa na Maoist masing digit amadan thari say sigi March matungdagi Maoist ki problem puari oiragani haina phongdok ladunum hangnaiki Orissa bu nationalism free ohenana ba police administration gi damak darkar oiba khudimak phangana ba ekoi gi government na sem sadun lei haikri litan Combined force na bunker yang kagi nitoi thuai kre kangpokpi gi sangram kuki kholdagi nomai kablakre nahan nungtin phawbra combined force na thuai ki ba bunker sing du litan PS na koliba thoye masum zalengbung gi tuan mafam sing saramane du moinama combined force na operation si park sina sathadringa gi mamang ngarang ayuk pung mapalom tarakpada sina kaithil tamna kangpokpi district ki sangram kuki kholdagi Kuki Militant sing na nomai ran ahumlak kablak padagi thawdok stoki thawdok sida aso open gi pawdi yauki di henisu pawsna makata nasu phongdorakli